thoiding asubagase sataba sathina kuire thoiding se phajana manthobane hadi tin mathi gumba tin asiba gumba yam yawidana adugumba lokhoga phajana manthobane aduga sigi khawsina aine khutne ta turine thoiding se phajana chamthoga sida hapchandoine firon jidi ada tu khutna tuba yaba ngai di khutna loina ba dum tujare thoiding se ising garam lawre aina thoiding se khara hana chamthone aidi yam hapchalasu manungde yawa laiba kumba adagi kai kano tawbodo adudo tawkhalak maruksida yaksalaga legini dana taroiba makhada dana khoine thoiding se hapchalaga phajana chamthoe otna khoigi masada yawriba amotpa singdo taginaba hana sumana otna dum chamthokpire adudagi sigise ije chaloni amadi lawrabani chaloni se sigi chaloni sina phajana hidi khukoto job kosan gadaba nateko hoina olaga tawraga haidi pot manung de lupsandana adum tawraga khangani da adum haiba ngatani da sumaina tawraga kochalaga aina sigi khaw sida hapjandoine hapchalaga mahi je phajana tahalani sumain tawdana thoiding se kana tawe aidi dum chamaga chai pot khudimak je chamaga loi chai adunane hojikan chainane chini gumba thum gumba sum chaba taleba aijo khar chahi yam chalakpagi kainoma mentally kainom sum tawrakpado pochai ge sum hangoirakpa haitare aduna aina hek tawjadringa su nungaitaba adumai sum tawsale aisu ngaudoribra na aina khallamne khoima sum kainom tawsarakpasida khoimagi ini to ingoda yawri jin loi yawduna leirabani do dana ngorakadra ga pakhale smana loi kokhalaga batangi makhada amotpa urise sigije khoi leibak kumba nungadi yawde ko sigi thoiding je dum kharadi phajai adu itaraga su leibak khara yawe duga napi mapando adum yawe dana napi mapan sini manba ngamdre loi ngamdre aswana chamtho ganda horen phawdo ba matungna ngauram dai do ina mallage na aije tawrini thoiding se khoigi maitai gi ipa ipu bian jingna charami se siam pharam jani thoiding sida khoi omega 3 omega 6 omega 9 je marang kaini yawe ba sigijina khoigi heart su phale brain su phale aduga khoi antioxidant ki chang se yam wangna yawe saida flavonoids adigi polyphenols tocopherol se yawe sisina khoigi free radical singsi khoigi mayok na ba fight tawbasida yamna mateng pange sigisina khoigi thoiding sida mineral vitamin gisu yawe minerals na khoi calcium iron phosphorus copper adigi vitamin B se sisu marang kaina yawe ko aduga khoigi protein ga fiber ga yauri basina khoigi isa gi hakchang phaba si phana thamna na basida yamna chauna mateng pange thoiding sang naina chabasina khoigi cholesterol se nemhalle aduga khoigi cardio arrest tawrakadabse sidagi su khoigi kitang ngakthoyeba aduga khoi allergy tawbagumba asthma tawbagumba se sigi mi singsichu thoiding chabasina makhoida kanaba yamna pi aduga thoiding se khoigi tumdaba adagi puk ithan thangalaga leiba khong hamba yadaba se sigiji ma phahalle aduga sigiji uncha kaino skin da yam phagare ko sije akhoi gi chinese gi di moji immune booster oina bok sijinayeba aidi hosikan se wangang ba se leiga je pha hek phajaladana koktana ama khalani ba aduga ne khonthokshina ma thokini ba ai pronunciation ga se iran helaladana mayam ne tabada soibe yarsu lana khanbiganu aidi ne thoiding asuba se yam pamna sagarjani thoiding asuba matum amabu yawgradi chak ina chabam thokpa chak pokhama ba do adu injang yawdrasu adum chaba ngamme aduga ningdam da jidi khodi tumde ba khoi leng otna kocha chatana thabak mayam ama tawbana tabani na tumde aduna aidi yari goidi chak su kitang chai injang ju khoisu yamna chasande ningdam da jidi aina chaliba jidi yumdagi chakrani adagi thambiramani lehorani de hore loba chakrani aduju sammala ani aduga tani do yumda ju aina tawi singji phammaga tawba yaba ngatani ba leng otpasi yawdeba aduga ayukta budi exercise budi tawiko aduna aidi yam chasande do kitang sagalakpasida thoiding je am chara jena khoi abena tawi aidi kem tawre ma loi tawdoini ko thabak punamakse akanba chakhumgi kari myam side khoi abena loi tawri ngaktani aigi haibabu akhoi momogi macha jingsigi changda yadraba adagi imagi changda yadraba poyeng cheyeng adai kainom tawbagi panjaw gi thabak myam se sidi aina loina dum bujare aigidi smadeng pangbirakna base kanamta leiteda thoiding kg amani tamna tawdana suman loi chambadi loi shale khara mangba idadi mangja tane idi khapasu loin khaptoida khara taja ba do dum taja halle yamna aiju
ꯈꯞꯄ ꯆꯦꯡ ꯈꯩꯕ ꯑꯗꯒꯤ ꯐꯧ ꯁꯨꯕ ꯑꯩꯈꯣꯏꯅ ꯍꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯐꯧꯒꯁꯦ ꯌꯥꯝ ꯁꯨꯔꯛꯑꯦ ꯆꯦꯡ ꯈꯩꯕꯒ ꯈꯞꯄꯁꯦ ꯑꯗꯨꯝ ꯍꯩꯌꯦꯕ ꯑꯗꯨꯅ ꯑꯩ ꯊꯣꯏꯗꯤꯡꯁꯦ ꯐꯖꯅ ꯈꯞꯄꯦ ꯍꯩ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯈꯥꯗ ꯌꯥꯎꯔꯤꯁꯤꯡ ꯌꯦꯡꯉꯨ ꯇꯥꯔꯤꯁꯤꯡꯁꯦ ꯂꯩꯕꯥꯛꯀꯨꯝꯕ ꯑꯗꯒꯤ ꯅꯥꯄꯤ ꯃꯔꯨ ꯑꯣꯏꯔꯁꯨ ꯈꯔ ꯂꯨꯞꯄꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯒꯤ ꯈꯥꯎꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯀꯤꯁꯟꯕꯤꯔꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯍꯦꯛ ꯎꯪꯊꯣꯛꯄꯅꯦꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯩꯈꯣꯏꯒꯤ 2 ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯑꯃꯗꯣ ꯌꯥꯗꯕꯗꯒꯤ ꯑꯁ ꯀꯌꯥꯝ ꯃꯣꯠꯂꯝꯃꯤꯅꯣ ꯌꯦꯡꯉꯨ ꯁꯤꯒꯤꯁꯦ ꯑꯃ ꯌꯥꯗꯕꯗꯒꯤ ꯑꯗꯨꯝ ꯐꯤ ꯁꯨꯕꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯃ ꯍꯦꯛ ꯂꯩꯗꯅ ꯂꯩꯕꯥꯛ ꯉꯥꯛꯇꯅꯤꯅꯦ ꯃꯣꯏꯁꯦ ꯌꯦꯡꯉꯨꯗꯣ ꯂꯣꯏ ꯅꯩꯈꯥꯏꯕꯗꯤ ꯆꯠꯂꯦ ꯃꯤꯅꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯃ ꯊꯣꯛꯄꯗꯣ ꯑꯗꯨꯝꯇ ꯂꯩꯒꯦꯅ ꯈꯜꯂꯤꯅꯤ ꯑꯗꯣ ꯍꯦꯛꯇ ꯉꯝꯗꯦꯗ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯃꯥꯁꯤꯁꯨ ꯅꯥꯁꯤꯜꯂꯛꯄꯅꯤꯅ ꯑꯗꯣ ꯊꯣꯏꯗꯤꯡꯁꯦ ꯅꯍꯥꯟꯈꯣꯏꯗꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯆꯥꯝꯕ ꯂꯣꯏꯔꯒ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯐꯧꯗꯣꯛꯑꯝꯃꯦꯕ ꯎꯪꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯒ ꯑꯗꯣ ꯅꯣꯡꯃ ꯑꯃ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯣꯠꯂꯨꯕꯁꯤꯗ ꯑꯩꯈꯣꯏ ꯃꯆꯨꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯀꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯎꯟ ꯀꯂꯔꯁꯦ ꯁꯤ ꯀꯣꯛꯂꯛꯑꯦꯕ ꯑꯗꯨꯅ ꯑꯗꯨꯗꯒꯤ ꯉꯁꯤꯐꯥꯎꯁꯦ ꯑꯩꯁꯦ ꯊꯣꯏꯗꯤꯡꯁꯦ ꯑꯗꯨꯝ 4-5ꯔꯛ ꯇꯧꯔꯒ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯅ ꯊꯣꯏꯗꯤꯡꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯒꯤꯁꯦ ꯆꯥꯕ ꯌꯥꯕ ꯑꯣꯏꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯀꯨꯏꯅ ꯁꯨꯝ ꯄꯥꯜꯂꯒ ꯂꯩꯕꯗꯨꯗ ꯐꯠꯇꯕ ꯄꯥꯏꯁꯜꯂꯤꯖꯥꯠꯂꯥ ꯎꯐꯨꯟ ꯋꯥꯐꯨꯟ ꯀꯩꯅꯣ ꯇꯧꯔꯤꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯈꯪꯕ ꯌꯥꯎꯔꯗꯤ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩꯁꯨ ꯃꯊꯪꯗꯗꯤ ꯆꯥꯝꯊꯣꯛꯑꯣꯏꯗꯣꯏꯅꯦ ꯁꯤ ꯑꯐꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯣꯏꯕꯁꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯇꯣꯏꯅꯕ ꯅꯣꯏꯕ ꯅꯠꯇꯦꯀꯣ ꯇꯣꯏꯁꯨ ꯇꯣꯏꯗꯕꯅꯦ ꯍꯥꯏꯐꯦꯠ ꯁꯨꯔꯨ ꯅꯣꯏꯕꯩ ꯋꯥꯅꯦꯕ ꯌꯦꯡꯕꯗ ꯁꯨꯃꯥꯏꯅ ꯀꯣꯛꯏꯁꯤꯡꯁꯦ ꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯍꯩꯅꯗꯗꯅ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯈꯪꯉꯝꯗꯦ ꯅꯣꯡꯃ ꯑꯃꯈꯛ ꯑꯩꯅ ꯍꯥꯏꯐꯦꯠ ꯅꯣꯏꯔꯨꯕꯗꯨꯗꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯗꯣ ꯁꯤ ꯇꯧꯔꯒ ꯑꯩꯁꯦ ꯁꯤꯒꯤꯁꯦ ꯈꯔ ꯃꯆꯨꯝꯁꯦ ꯏꯔꯨꯁꯦ ꯇꯥꯔꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯅꯣꯏꯔꯒ ꯆꯥꯝꯊꯣꯛꯑꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯁꯨ ꯄꯨꯡꯆꯥꯗ ꯆꯥꯔꯝꯕꯅꯦꯕ ꯑꯗꯣ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯕꯒ ꯍꯩꯖꯔꯒ ꯉꯝꯃꯀꯥꯟꯗ ꯁꯨꯝ ꯇꯧꯕ ꯑꯗꯒꯤ ꯊꯣꯏꯗꯤꯡ ꯍꯥꯏꯁꯤꯃꯛꯇꯕꯨ ꯂꯣꯛꯎꯔꯅꯤ ꯑꯗꯨꯒ ꯕꯣꯔꯥꯗ ꯀꯨꯏꯅ ꯍꯥꯞꯆꯤꯜꯂ ꯊꯝꯃꯅꯤ ꯇꯤꯟ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗ ꯑꯗꯨꯝ ꯊꯣꯛꯆꯔꯛꯑꯅꯤ ꯇꯤꯟ ꯃꯊꯤ ꯃꯔꯥꯡ ꯐꯥꯏꯖꯤꯜꯂꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥꯈꯜꯁꯦ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯛꯄꯅꯤꯅ ꯀꯣꯛ ꯕꯦꯔꯥ ꯂꯩꯔꯛꯄꯅꯤꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯁꯨꯝ ꯆꯥꯝꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯁꯦ ꯄꯣꯠꯁꯨ ꯌꯥꯝ ꯆꯥꯗꯦ ꯆꯥꯁꯟꯕꯁꯨ ꯌꯥꯗꯦꯕ ꯆꯤꯟꯗꯁꯨ ꯍꯦꯛꯇ ꯄꯣꯛꯊꯣꯛꯄꯗꯣ ꯆꯤꯟ ꯑꯀꯣꯏꯕꯁꯦ ꯍꯦꯛꯇ ꯄꯣꯛꯊꯣꯔꯛꯑꯦ ꯑꯗꯩ ꯈꯅꯥꯎꯁꯨ ꯍꯦꯛꯇ ꯑꯦꯂꯔꯖꯤ ꯇꯧꯋꯦ ꯑꯗꯨꯅ ꯑꯔꯩꯕ ꯄꯣꯠꯀꯁꯦ ꯌꯥꯝ ꯆꯥꯕꯁꯨ ꯌꯥꯗꯦ ꯆꯥꯗꯦ ꯑꯗꯨꯅ ꯐꯅꯌꯥꯝꯗꯤ ꯁꯦꯡꯉꯦ ꯃꯆꯨꯝꯁꯦ ꯐꯅꯌꯥꯝꯗꯤ ꯉꯧꯊꯣꯔꯛꯑꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯧꯔꯥꯡꯈꯣꯛꯇ ꯉꯥꯏꯍꯥꯛ ꯌꯥꯜꯂꯒ ꯃꯆꯨꯝ ꯇꯥꯍꯜꯂꯦ ꯁꯤꯒꯤ ꯌꯥꯡꯀꯣꯛꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯩꯔꯛꯄꯅꯦ ꯏꯃꯥꯅ ꯂꯩꯔꯛꯄ ꯏꯄꯥꯅ ꯂꯩꯔꯝꯕ ꯄꯣꯠꯀꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯛꯄꯅꯤꯀꯣ ꯑꯍꯜ ꯑꯣꯏꯔꯛꯄ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯗꯤ ꯑꯗꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯇꯔꯨꯅ ꯁꯤꯖꯤꯟꯅꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯗꯨꯗ ꯍꯣꯗꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯕꯅꯦ ꯀꯨꯏꯔꯕꯅꯤ ꯆꯍꯤ 15 ꯍꯥꯏꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯇꯔꯨ ꯊꯝꯕꯅꯦ ꯑꯗꯨꯒ ꯑꯩꯗꯤ ꯆꯦꯡ ꯈꯞꯄꯒꯁꯦ ꯌꯥꯡꯀꯣꯛ ꯑꯆꯧꯕꯗ ꯉꯝꯗꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯆꯥꯁꯦ ꯁꯤꯗ ꯈꯞꯄꯦ ꯁꯤꯒꯤꯁꯦ ꯌꯥꯡꯀꯣꯛꯀꯤ ꯄꯨꯔꯥ ꯗꯤꯖꯥꯏꯟ ꯅꯠꯇꯦꯀꯣ ꯄꯨꯔꯥ ꯔꯥꯎꯟꯅꯦ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯌꯥꯡꯀꯣꯛ 2 ꯁꯨꯔꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯁꯤ ꯑꯅꯥꯒꯁꯦ ꯑꯗꯨꯝ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯈꯤꯗꯕꯗꯁꯨ ꯁꯤ ꯌꯥꯡꯀꯣꯛꯁꯦ ꯑꯗꯨꯝ ꯂꯩꯔꯤꯕꯅꯦꯕ ꯑꯗꯣ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯒ ꯑꯩ ꯉꯁꯥꯏꯒꯤꯗꯣ ꯃꯆꯨꯝꯗꯤ ꯐꯅꯌꯥꯝ ꯇꯥꯈ꯭ರೆ ꯍꯧꯖꯤꯛ ꯑꯩ ꯐꯧꯗꯣꯛꯑꯅꯤ ꯑꯗꯨꯒ ꯑꯃꯅ ꯁꯤꯒꯤ ꯌꯥꯡꯀꯣꯛꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯂꯩꯕ ꯅꯠꯇꯦꯀꯣ ꯏꯃꯥꯅ ꯃꯣꯔꯦ ꯆꯠꯄꯗ ꯂꯩꯔꯛꯄꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯣꯔꯦ ꯅꯤꯉꯣꯜ ꯑꯃ ꯂꯩꯌꯦꯕ ꯃꯥꯏ ꯃꯇꯨꯡ ꯏꯟꯗꯅ ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯣꯏ ꯃꯌꯨꯝꯗꯒ ꯆꯠꯇꯅ ꯃꯣꯔꯦꯗ ꯈꯔ ꯆꯠꯂꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯏꯃꯥꯅ ꯂꯩꯔꯛꯄꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯐꯖꯩ ꯑꯩꯒꯤ ꯆꯞ ꯆꯥꯔꯅꯤꯅ ꯊꯣꯏꯗꯤꯡꯁꯦ KG ꯑꯃꯅꯤꯅ ꯑꯩꯅ ꯄꯨꯊꯣꯔꯛꯏꯕ ꯄꯥꯇ꯭ꯔꯁꯤꯒꯗꯤ ꯈꯤꯇꯪ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯏꯁꯨ ꯑꯩꯁꯦ 2 ꯑꯦꯔꯦꯟꯖ ꯇꯧꯍꯧꯗ꯭ꯔꯦ ꯁꯨꯃꯥꯏ ꯁꯨꯝ ꯁꯤꯗ ꯌꯥꯅꯅꯕ ꯑꯗꯨꯝ ꯐꯧꯔꯒꯦ ꯐꯖꯅ ꯄꯥꯅ ꯁꯟꯗꯣꯛꯄꯤꯔꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯒ ꯎꯪꯉꯗꯤꯕ ꯑꯗꯨꯝ ꯌꯥꯝ ꯊꯨꯅ ꯀꯪꯕꯅꯦꯕ ꯑꯗꯣ ꯁꯤꯗꯤ ꯍꯌꯦꯡꯐꯥꯎꯗꯤ ꯑꯗꯨꯝ ꯆꯪꯗꯧ ꯃꯥꯜꯂꯦ ꯊꯣꯏꯗꯤꯡꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯄꯛꯄꯁꯤꯁꯨ ꯄꯥꯝꯃꯨꯗꯅ ꯀꯟꯊꯣꯛꯏꯅꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯖꯥꯂꯤꯒꯤ ꯐꯤ ꯑꯃ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕꯤꯔꯅꯤ ꯍꯌꯤꯡꯒꯨꯝꯕ ꯇꯣꯡꯕꯁꯦ ꯌꯥꯝ ꯇꯜꯂꯦꯕ ꯍꯌꯤꯡꯁꯤꯅꯤꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕꯁꯦ ꯍꯌꯤꯡꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯐꯧꯗꯣꯛꯑꯒ ꯊꯝꯕꯤꯔꯅꯤ ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯥꯁꯨ ꯀꯌꯥ ꯁꯥꯗꯦ ꯁꯤꯅꯤ ꯑꯉꯥꯎꯕꯤꯒꯤ ꯊꯧꯗꯥꯡ